Numit tara nigi manungda Leingakna Kuki Zo MLA taragi mathakta action loukhattrabadi masha-mathanta shijaragani Haina Phongdokkhiba Transgender Activist Malem Thongam na Leingakta Thakhiba Matam hayeng pharagani hayeng nungthil pung ahumgi manungda mapham matam ama hektada mahakna laothokkhiba khongjang adu changshinnaba shem Sare Haina Malem Thongam na Phongdorakli ngasi soibam laikai da leiba citizen club ke sanglenda pangthokpa paumi singa unaba amada wafam asi phongdokladuna Malem Thongam na hai Kuki Kulai Paiba Singh na Maitei Miyam gi mathakta landariba sida Kuki Zo gi MLA tarana phong na sogatli masina maram oiraga thokliba lan ase ngasi fauba lushinba ngamdana leire Kuki Zo MLA taragi mathakta Manipur Legislative Assembly amade BJP na luchingba lengak asina karigumba action amata loukhatana leibase laibak thibani hairiba MLA taragi mathakta lengak asina numit tara gi manungda matik chaba action loukhattaba tarabadi Chief Minister gi banglo mamangda masha-mathanta Sijanaba gi firep lokhe mahakna Leingakta Thakhiba Numit tara nigi matam adu hayeng suragani maramaduna hayeng nungthil pung ahumgi matungda mapham matam ama hektada mahak ki khongjang adu changshinnaba shem Sare mahakna changshingadoriba khongjang asida kanagumba kharana handoknaba wafam thamlakpa ase nungaitaba phawi mahakna changshingadoriba khongjang ase lamdam ase nungsibagini masida miyamna so mapung phana sogatpiu haina Malem Thongam na makha tana phongdokhi ayahna changshalakadoriba agitation asigidama isana yana changshinnabagidamata sem saba loire ayahna changshalakadoriba agitation asigidama ayahna lepakliba philip asigaloinana ayahna changshalakadoriba pot asida kanagumba look organization natraga kanagumba miyoi kanguk amatagi thawinsin yaude haijabagaloinana ayahna lepak miyamda ayahna changshindarakadoriba khongjang asiga mari leinaba akoi khuyek amasu piraga lepak miyamda ayahna khanganjari ayahna isana yana changshalakadaba khongjangni masida miyamni support tawbiyu haiba wafam ase thamjabagaloinana